Matamgi Manipuri Wari channel asibu tabiriba khwai pomnamakpu taram nokjari ngasi su mahausangom mai Chubby Girl mapal suba tangkak amok putuna lakjari mayam punna taminarasi matam lairembi manadi kanabu sungaibida masagi mathau kaidana chatkibana pungja khara haujinkiduna nungthelgi pung ama tari makeup artist so lakladuna Hemabati show kebaloi silakli Hemabati na aigi chathoibi so phajana kigadawni ko kebi maraiga du kolni koli kedoini indomja gi so kebaloi ri Hemabati so mingsal ding jaduna yes siwoiro onthak phajakre me chingli ne so nokmi mama yam phajai ichana phajai hardi imadi loine yare noki wahai khara se hairamlaga kadu de muk thokre Hemabati do kebi chingli do ansenduna lao thoibi na mu kirage hai che kebi horen kiraga anok upadi phajaroi ko chingli nokmi ga tawduna pahor yaudamne sidi kebi shinok luduna ai ma ai de kana khangjani ge chingli no obliba anokasi power yaudabani haiba mama ibecha khaktana khangbani mama na upkano hairabaso chingli ne thawaigi magi phibam duga chanana ba haiduna upkhibani ngaihaki matu kebadu lawyer dona kebina kebadi loire samhatoi da ngai asi haiduna mana purakliba sam asangbado phajana sim saraga chingli da haplamli chingli sutapna jekebya ai mungsalam yengena hai ngai khoi asi haiduna rani fidu insin birakli je yarabo yengba hoi yare mingsal apagu sire yengoro chalo chingli mingsal mangda leptuna masangi sakpham do yengje aduk hongnamli ba sakpham do ubada ngaklapna hairakli kaino sibu aira kebi isau oi kari oi nate aduk rasileina ing launa phajabana sakdubu nahan kai kaida losilaga thamino haiba nangbo chingli wadi ngangda ikaina nokje adudagi makuktagi don phauba amuk yengjaragli napu machugi mayik naiba maseli I machuda design tana yomlaba khudang khajik haithaba blouse amalele napu machugi rani fida I machuna moirang phijang hakba ma illi sana lupagi kariso achau arak siruje piktak tawba ngakda sikre oigi khudangda sana machugi khudang gari ama susiri nasiri chingle yam chamna leisabi macha inthalakpi ama oina dasing phajakre tanjaduda Hemabati so hobe changlakduna hairaklami loidrabane no wado loibanangji maya kaduna laikre mama oimi Hemabati do Hemabati gi maom du khangleduna kebina nokmi indomja nasanu bisa phajaradra hai phajabadane ten he kaino mayanga su kanglamine asingma maksoni ngasidi chingle selima phizol dunara kaino hanadagi mayang kangsana uri tasingbadi chingle nga hankai selima phizol dunaso ma hena noiba manbani masagi noi dugi mathakduda hena noiba manaba phizol ngangtani shechinba Hemabati sachang salakduna mana purakliba takhelaina jomdo chinglegi oigi napaduda chinbiraga nungmi hairakli icha thoibe horen akhoi thoidane haujik mama na chinbiriba na jomse yeta chinbiu na hayuko mama oi bidugi wadu tawada chinglei du ngaklapna koigin haise mama kebi sanoki laima yam khatle nomjana Hemabati di bakumdi pida nokpadamak noklakli adubu chinglei di ganama ingaw leire thauram tawphum adu leiting kaya hapduna phajana semlami mayam sigi mathakta lagliba atithi mayambu nokmiba maithonga loinana taramna okliba nupa maja mari duna so hena magun hapkri chingsanganba letliba white formal shirt tugi mathakta black waistcoat madugi mathaktana mo black blazer black tie black formal trousers black formal shoe silver machugi handmade stuma oigi khudangda masana ne siri tasingna chingsangbo bada ngauri da banu pi leiroi
ꯃꯥꯗ ꯅꯠꯇꯦ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯁꯨ ꯆꯤꯡꯁꯪꯗꯒꯤ ꯇꯥꯗꯅ ꯆꯞ ꯃꯥꯟꯅꯅ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯅ ꯂꯩꯇꯦꯡꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯃꯁꯨ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯍꯦꯟꯃꯥꯁꯇꯨ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗ ꯂꯣꯏꯅ ꯁꯤꯔꯤ꯫ ꯋꯥꯏꯠ ꯐꯣꯔꯃꯦꯜ ꯁꯔꯠ ꯂꯣꯏꯅ ꯂꯤꯠꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯁꯪꯅ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯕꯒꯨꯝ ꯌꯥꯏꯖꯤꯠꯅ ꯅꯦꯚꯤ ꯕ꯭ꯂꯨ ꯁꯨꯠ ꯇꯧꯔꯤ꯫ ꯃꯥꯜꯀꯂꯝꯅ ꯋꯥꯏꯠ ꯁꯨꯠ ꯇꯧꯔꯤ꯫ ꯌꯨꯍꯦꯟꯕꯅ ꯃꯦꯔꯨꯟ ꯁꯨꯠ ꯇꯧꯔꯤ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯅꯟ ꯀꯨꯃꯥꯔ, ꯂꯨꯋꯥꯡꯂꯦꯡꯕ ꯑꯃꯗꯤ ꯅꯟꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯆꯥꯁꯤꯡꯅꯒ ꯍꯦꯟꯕ ꯅꯠꯇꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯆꯤꯡꯂꯦꯝꯕꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯦꯃꯥꯕꯇꯤꯒ ꯆꯤꯡꯂꯩꯒꯁꯨ ꯄꯨꯟꯅ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯌꯨꯍꯦꯟꯕ ꯍꯦꯃꯥꯕꯇꯤ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯃꯥꯒ ꯂꯥꯛꯃꯤꯟꯅꯩ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ? ꯅꯣꯏꯔꯁꯨ ꯊꯤꯛ ꯐꯖꯩꯍꯦ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯨꯁꯨ ꯌꯨꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯌꯨꯍꯦꯟꯕꯗ ꯅꯠꯇꯦ ꯑꯍꯨꯝꯗꯨꯁꯨ ꯆꯤꯡꯂꯩꯕꯨ ꯑꯍꯥꯟꯕ ꯎꯕꯗꯨꯗ ꯆꯤꯡꯂꯩꯅꯤ ꯈꯪꯂꯝꯗꯦ꯫ ꯃꯥꯜꯀꯂꯝꯅ ꯋꯥꯎ ꯇꯥꯏꯍꯦ ꯑꯁꯤꯒꯤ ꯆꯕꯤ ꯒꯔꯜꯁꯤꯗꯤ꯫ ꯌꯥꯏꯖꯤꯠ ꯃꯃꯤꯠꯀ ꯁꯨꯛꯂꯗꯨꯅ ꯆꯤꯡꯂꯩ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯆꯤꯡꯁꯪꯁꯨ ꯇꯞꯅ ꯃꯥꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕꯒ ꯃꯥꯜꯀꯂꯝꯒꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯪꯗꯤ ꯇꯁꯦꯡꯅ ꯆꯤꯡꯂꯩ ꯎꯕꯗ ꯊꯃꯣꯏ ꯅꯥꯟꯊꯨꯔꯤ꯫ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯆꯥꯗꯧꯕ ꯃꯈꯩ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯍꯦꯃꯥꯕꯇꯤ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯜꯀꯂꯝꯅ ꯃꯆꯧ꯫ ꯍꯦꯃꯥꯕꯇꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯥꯆꯧꯁꯦ ꯐꯖꯗ꯭ꯔꯕꯣ? ꯇꯟꯖꯥꯗꯨꯗ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯥꯎꯅꯦꯍꯦ ꯃꯃꯥ, ꯅꯪꯕꯨ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯅꯔꯕꯅꯦ? ꯍꯣꯏ ꯍꯣꯏ ꯃꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯁꯨ ꯑꯉꯥꯎꯕ ꯃꯔꯤꯁꯤꯒ ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯍꯦꯃꯥꯕꯇꯤꯁꯨ ꯆꯪꯈ꯭ꯔꯤ꯫ ꯌꯨꯍꯦꯟꯕꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯆꯤꯡꯂꯩ꯫ ꯆꯤꯡꯂꯩꯁꯨ ꯇꯞꯅ ꯀꯩ ꯍꯥꯏꯒꯦ? ꯌꯨꯍꯦꯟꯕ ꯃꯥꯜꯀꯂꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯨꯝꯃꯤ, ꯆꯤꯡꯂꯩꯅꯦ꯫ ꯃꯥꯜꯀꯂꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯤꯡꯂꯩ ꯌꯥꯝ ꯐꯖꯩ, ꯁꯝꯒ ꯁꯥꯡꯂꯗꯅ ꯑꯗꯨꯒ ꯌꯥꯡꯁꯨ ꯀꯪꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯍꯔꯥꯎꯍꯟꯗꯧꯔꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯗꯨ ꯅꯣꯛꯂꯤ꯫ ꯆꯤꯡꯂꯩꯅ ꯅꯣꯛꯄꯗ ꯎꯔꯒ ꯈꯝꯕꯜ ꯆꯥꯎꯕ ꯈꯣꯏꯃꯨꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯃꯄꯥ ꯁꯣꯕꯥ ꯑꯃꯗꯤ ꯃꯃꯥ ꯕꯤꯅꯣꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯒꯥꯎꯟ ꯂꯣꯏꯅ ꯁꯦꯠꯂꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯆꯤꯡꯂꯩꯕꯨ ꯑꯍꯥꯟꯕꯗ ꯃꯁꯛ ꯈꯪꯂꯨꯗꯕꯅ ꯀꯔꯤꯁꯨ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯗꯨꯅ ꯆꯤꯡꯁꯪꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯁꯪ ꯍꯦꯂꯦꯅꯥꯗ ꯍꯟꯅ ꯌꯦꯡꯗ ꯁꯣꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯔ ꯃꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯁꯣꯕꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯍꯣꯏ꯫ ꯕꯤꯅꯣꯅ ꯏꯆꯥꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯌꯨꯍꯦꯟꯕꯅ ꯇꯥꯞꯊꯣꯛꯇꯨꯅ ꯑꯧ ꯃꯦꯗꯥꯝ꯫ ꯁꯣꯕꯥꯒ ꯕꯤꯅꯣꯒꯁꯨ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯂꯩꯍꯧꯔꯤ꯫ ꯆꯤꯡꯂꯩ ꯇꯞꯅ ꯍꯦꯂꯦꯅꯥꯕꯨ ꯀꯧꯔꯗꯨꯅ ꯍꯦꯂꯦꯅꯥ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯂꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯃꯥꯜꯀꯂꯝꯅꯁꯨ ꯆꯤꯡꯂꯩꯅꯤꯅꯦ꯫ ꯍꯦꯂꯦꯅꯥ ꯈꯖꯤꯛꯇꯤ ꯉꯛꯄ ꯐꯥꯎꯔꯤ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯁꯨ ꯃꯊꯛꯇ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯃꯌꯥꯡ ꯈꯖꯤꯛ ꯀꯪꯁꯤꯜꯂꯝꯕꯗꯨꯗ ꯍꯦꯟꯅ ꯉꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯃꯥ ꯉꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯤꯡꯂꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯗꯤ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯁꯦ ꯀꯔꯤ ꯐꯤꯖꯣꯜꯅꯣ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤꯖꯥꯠꯅꯤꯅꯦ꯫ ꯌꯨꯍꯦꯟꯕꯁꯨ ꯀꯔꯦꯝꯅꯅ ꯑꯗꯨꯅꯦ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤꯁꯤꯅ ꯃꯍꯦꯜꯂꯤꯗꯣ ꯐꯖꯕ꯫ ꯌꯨꯍꯦꯟꯕꯒꯤꯗꯨ ꯍꯦꯂꯦꯅꯥꯗ ꯅꯣꯛꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯤ ꯈꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯜꯀꯂꯝꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯆꯤꯡꯂꯩꯒ ꯑꯝꯇ ꯂꯦꯞꯃꯤꯟꯅꯔꯣ, ꯍꯦꯂꯦꯅꯥ ꯑꯩ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯔꯛꯀꯦ꯫ ꯍꯦꯂꯦꯅꯥꯗ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ, ꯁꯤꯒꯨꯝꯕ ꯐꯤꯖꯣꯜꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯁꯦꯠꯇꯦ, ꯑꯗꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯀꯥꯞꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯤ꯫ ꯆꯤꯡꯁꯪꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯏꯖꯤꯠꯁꯨ ꯑꯗꯨ ꯉꯥꯏ꯫ ꯑꯗꯨꯕꯨ ꯆꯪꯈꯤꯕ ꯐꯔꯛ ꯇꯥꯕꯅ ꯑꯗꯨꯝ ꯂꯦꯞꯂꯤ꯫ ꯃꯥꯜꯀꯂꯝ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯍꯦꯂꯦꯅꯥꯗꯨ ꯔꯦꯗ ꯃꯆꯨꯒꯤ ꯁꯣꯔꯠ ꯒꯥꯎꯟ ꯑꯃ ꯁꯦꯠꯂꯤ꯫ ꯔꯦꯗ ꯍꯥꯏ ꯍꯤꯜꯁ ꯑꯃ ꯇꯣꯡꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯀꯔꯂꯤ ꯇꯧꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯑꯔꯩ ꯊꯥꯗꯅ ꯀꯦꯔꯤ꯫ ꯀꯨꯆꯨꯒ ꯉꯧꯕꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯇꯁꯦꯡꯅ ꯌꯦꯡꯕꯗꯗꯤ ꯐꯖꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯃꯥ ꯉꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯅꯣꯞꯅ ꯊꯣꯛꯂꯤ꯫ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯈꯪꯂꯝꯒꯅꯤ ꯍꯦꯂꯦꯅꯥꯅ ꯐꯖꯕꯅ ꯃꯤꯔꯝꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯐꯖꯕꯅꯤ, ꯑꯗꯨꯒ ꯆꯤꯡꯂꯩꯅ ꯐꯖꯕꯅ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯐꯖꯕꯅꯤ꯫ ꯑꯗꯨꯅ ꯈꯔꯗꯤ ꯑꯗꯨ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫
ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇꯅ ꯀꯅꯥꯅ ꯌꯣꯛꯈꯠꯄꯤꯒꯅꯤ? ꯃꯗꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ? ꯃꯤꯔꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯖꯔꯦ ꯈꯜꯂꯤꯕ ꯅꯨꯖꯥ ꯃꯉꯣꯟꯗꯗꯤ ꯏꯔꯝꯗꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯖꯥ ꯃꯍꯥꯛꯅ ꯃꯒꯨꯟ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯕꯨ ꯌꯣꯛꯈꯠꯀꯗꯕꯅꯤ꯫ ꯆꯥꯎꯈꯠꯂꯕ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯩꯗꯤ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯃꯗꯤ ꯏꯅꯥꯠꯄꯨ ꯅꯝꯊꯗꯨꯅ ꯊꯝꯂꯒ ꯆꯥꯎꯈꯠꯂꯕ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯃꯗꯨ ꯆꯥꯎꯈꯠꯄ ꯃꯤ ꯀꯧꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯂꯥꯏꯁꯨ ꯈꯪꯗꯕ ꯀꯧꯔꯤ꯫ ꯍꯣꯏ, ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯥꯏꯕꯁꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯅ ꯁꯦꯠꯀꯗꯕꯅꯤ, ꯆꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯃꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯧꯏ꯫ ꯉꯁꯤꯁꯨ ꯆꯤꯡꯅꯩ ꯑꯃꯗꯤ ꯍꯦꯂꯦꯅꯥꯒꯤ ꯃꯔꯛꯇ ꯑꯁꯤꯃꯛꯅꯤ ꯊꯣꯛꯂꯤꯕ꯫ ꯃꯥꯜꯀꯂꯝ ꯐꯣꯇꯣ ꯀꯥꯞꯄꯗ ꯂꯣꯏꯔꯗꯨꯅ ꯐꯖꯔꯦ ꯐꯖꯔꯦ꯫ ꯍꯦꯂꯦꯅꯥ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯏꯅꯣ ꯌꯦꯡꯒꯦ ꯑꯝꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯜꯀꯂꯝꯒꯤ ꯃꯈꯨꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯇꯥꯞ ꯂꯧꯔꯒ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤ꯫ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯅ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ, ꯆꯤꯡꯂꯩꯅ ꯑꯗꯨꯝ ꯍꯦꯜꯂꯝꯃꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯌꯨꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯂꯦꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯣꯏꯕ? ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯅꯉꯣꯟꯗꯗꯤ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯐꯤꯖꯣꯜ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯆꯪꯈ꯭ꯔꯤꯕ ꯆꯤꯡꯂꯩꯗ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯔꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯨꯗꯤ ꯆꯤꯡꯂꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯇꯁꯦꯡꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯤꯡꯂꯩꯒꯤ ꯃꯑꯣꯡꯁꯤꯕꯨ ꯈꯣꯏꯗꯥꯖꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯛ ꯀꯛꯅꯕ ꯃꯌꯥꯝ ꯂꯥꯡꯅꯔꯛꯂꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯄꯨꯂꯞ ꯆꯪꯂꯛꯂꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯦꯅꯥꯁꯨ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤ꯫ ꯆꯤꯡꯂꯩꯗꯤ ꯃꯇꯣꯝꯇ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯦꯃꯥꯕꯇꯤꯁꯨ ꯀꯦꯛ ꯀꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯀꯦꯛ ꯍꯦꯛ ꯀꯛꯄ ꯍꯧꯕꯒ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ꯫ ꯆꯥꯅꯕꯒꯤꯁꯨ ꯕꯐꯦꯠ ꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯥꯅ ꯆꯥꯅꯤꯡꯕꯁꯤꯡꯗꯨ ꯂꯧꯔꯛꯂꯒ ꯇꯦꯕꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯩꯕꯨ ꯂꯣꯟꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯁꯨ ꯃꯃꯥꯟꯅꯕꯒ ꯍꯧꯔꯝꯗꯕ ꯃꯈꯩ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯂꯩꯒ ꯃꯥꯌꯣꯛꯅꯅ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯖꯤꯜꯂꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯆꯤꯟꯗꯨꯗꯁꯨ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯇꯩꯔꯤ꯫ ꯆꯤꯡꯁꯥꯡ ꯇꯤꯁꯨ ꯄꯦꯄꯔꯒ ꯁꯤꯖꯤꯟꯅꯗꯅ ꯃꯈꯨꯠꯅ ꯑꯣꯏꯅ ꯂꯥꯝꯂꯒ ꯆꯤꯡꯂꯩꯒꯤ ꯃꯆꯤꯟꯅ ꯇꯩꯔꯤꯕꯗꯨ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯤ꯫ ꯆꯤꯡꯂꯩꯗꯤ ꯉꯛꯄꯒ ꯊꯥꯖꯗꯕꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯆꯤꯡꯁꯥꯡꯗꯨꯗꯃꯛ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯕꯗꯣ ꯐꯖꯅ ꯆꯥꯎ, ꯀꯣꯏꯇꯩ ꯇꯩꯍꯟꯒꯅꯨ꯫ ꯆꯤꯡꯂꯩꯁꯨ ꯉꯛꯂꯞ ꯀꯣꯏꯒꯦ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯅꯕ ꯑꯩ ꯂꯩꯕꯅꯤꯅ ꯇꯩꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯂꯗꯤ ꯅꯪ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯩ ꯏꯊꯛ ꯊꯀꯠꯈ꯭ꯔꯦ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯏꯆꯦꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯔꯤꯅꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯆꯤꯡꯂꯩꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯦꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨ ꯃꯥꯅ ꯄꯨꯛ ꯍꯧꯒꯠꯄꯗ ꯂꯩꯃꯩꯗ ꯇꯥꯈꯤꯕꯗꯨ ꯆꯤꯡꯁꯥꯡꯅ ꯎꯍꯧꯕꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯃꯩꯗ ꯇꯥꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯟꯒꯠꯂꯒ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯄꯣꯀꯦꯠꯇ ꯐꯠ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯁꯦꯟꯅꯔꯤꯕꯤ ꯍꯦꯂꯦꯅꯥꯗꯤ ꯇꯧꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯕꯦꯆꯥꯒ ꯆꯤꯡꯂꯩꯒꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯂꯩꯕꯨꯁꯨ ꯃꯕꯨꯛꯇ ꯌꯦꯛꯈ꯭ꯔꯤ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯛꯂꯤ, ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯍꯦꯂꯦꯅꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯦꯂꯦꯅꯥ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯅꯪ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯔꯝꯗꯨꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯨꯜꯗ ꯍꯦꯂꯦꯅꯥ ꯁꯨꯔꯕꯂꯥꯒ ꯂꯣꯏꯅꯅ ꯆꯤꯡꯂꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯆꯤꯡꯂꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯏꯀꯜ ꯁꯦꯠꯔꯣꯝꯗꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯕꯤꯗ ꯆꯤꯡꯂꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯍꯦꯂꯦꯅꯥꯁꯨ ꯆꯤꯡꯂꯩꯅ ꯃꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯀꯧꯔꯛꯂꯤ, ꯆꯤꯡꯂꯩ ꯑꯉꯥꯏꯈꯣ꯫ ꯆꯤꯡꯂꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯦꯂꯦꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯔꯣ? ꯁꯨꯔꯕꯂꯥꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗꯔꯥ ꯍꯥ? ꯀꯩ ꯂꯩꯔꯒꯦ? ꯍꯦꯂꯦꯅꯥꯗꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ
ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯁ꯭ꯀꯨꯜꯁꯤꯗ ꯀꯃꯥꯏꯅ ꯇꯝꯂꯝꯃꯤꯅꯣ ꯍꯥꯏꯕ ꯍꯥ? ꯍꯦꯂꯦꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯩꯁꯨ ꯁꯧꯔꯞꯅ ꯑꯩ ꯃꯤꯅꯥꯏ ꯃꯆꯥ ꯅꯠꯇꯦ. ꯍꯦꯂꯦꯅꯥ ꯍꯦꯟꯅ ꯀꯔꯦꯝꯅꯅ ꯆꯤꯡꯁꯥꯡ ꯍꯣꯏꯗ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕꯤ ꯅꯨꯄꯤꯗꯣ ꯅꯣꯏ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯅꯕꯗꯨꯗ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯈꯔꯁꯨ ꯃꯊꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ. ꯆꯤꯡꯂꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯤ. ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯍꯟꯗꯦ. ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯆꯤꯡꯂꯩꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨ ꯃꯨꯟꯗꯒꯤ ꯇꯧꯔꯤ. ꯆꯤꯡꯂꯩꯁꯨ ꯕꯦꯒꯗꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ, ꯃꯨꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯌꯥꯝꯗꯨꯅ ꯍꯦꯂꯦꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕꯅ ꯑꯗꯨꯝ ꯂꯥꯏꯅ ꯃꯨꯟꯈ꯭ꯔꯦ. ꯍꯦꯂꯦꯅꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯤꯡꯂꯩꯒꯤ ꯕꯦꯒꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ. ꯂꯥꯏꯔꯤꯛ, ꯕꯣꯏ ꯀꯣꯂꯣꯝ ꯅꯠꯇꯕ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ. ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯗꯇꯨ ꯐꯠ ꯈꯨꯟꯒꯠꯂꯒ ꯆꯤꯡꯂꯩꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯝꯃꯤ. ꯆꯤꯡꯂꯩꯁꯨ ꯃꯉꯛ ꯂꯩꯗꯨꯅ ꯈꯥꯡꯂꯤ. ꯃꯈꯨꯠꯇꯨꯅ ꯍꯦꯂꯦꯅꯥꯕꯨ ꯏꯟꯊꯣꯛꯀꯗꯕꯁꯨ ꯃꯌꯥꯝꯅ ꯃꯈꯨꯠꯄꯨ ꯐꯥꯕ ꯍꯣ ꯃꯀꯣꯛꯄꯨ ꯂꯦꯡꯗꯅꯕ ꯐꯥꯕ ꯍꯣ ꯇꯧꯕꯤꯔꯤ. ꯆꯤꯡꯁꯥꯡ ꯍꯣꯏꯁꯨ ꯑꯗꯣꯝꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯤꯕꯗꯨꯗ ꯌꯦꯡꯂꯛꯂꯤ. ꯑꯗꯨꯕꯨ ꯆꯤꯡꯂꯩꯗ ꯃꯌꯥꯝꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯁꯥꯎꯅ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯆꯪꯁꯤꯟꯕ ꯅꯪꯍꯧꯗꯦ. ꯅꯥꯀꯟꯗꯒꯤ ꯁꯨꯌꯦꯟ ꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯗꯨꯕꯨ ꯏꯟꯊꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ. ꯁꯥꯎꯅꯁꯨ ꯍꯥꯏꯔꯤ, ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ? ꯃꯤꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯆꯤꯡꯂꯩꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ. ꯍꯦꯂꯦꯅꯥ ꯁꯨꯌꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯦꯝꯅꯗꯨꯅ ꯅꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ, ꯑꯅꯣꯏꯕ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯅꯪꯕ? ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯒꯅ ꯑꯃ ꯁꯦꯝꯕꯤꯅꯤꯗꯅ. ꯍꯟꯗꯛꯇꯤ ꯁꯨꯌꯦꯟ ꯁꯅꯥꯗꯣ ꯌꯥꯝ ꯀꯥꯛꯅ ꯍꯥꯏꯔꯛꯂꯤ. ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯅ ꯇꯥꯛꯄꯗꯤ ꯆꯥꯎꯈꯠꯇꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ. ꯅꯠꯇꯦ, ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯅꯣꯏꯕꯣ? ꯃꯤ ꯄꯥꯟꯅ ꯂꯩꯔꯤꯁꯤꯕ? ꯁꯨꯌꯦꯟ ꯁꯅꯥ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ. ꯆꯤꯡꯂꯩ, ꯅꯪꯅ ꯃꯣꯏꯁꯦ ꯊꯥꯗ ꯄꯩꯁꯥ ꯄꯤꯔꯒ ꯅꯪ ꯄꯥꯟꯅꯅꯕ ꯊꯝꯂꯤꯅꯣ? ꯇꯟꯖꯥꯗꯨꯗ ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯁꯨ ꯂꯥꯛꯂꯤ. ꯇꯧꯔꯝꯂꯤꯗꯨ ꯎꯕꯗ ꯏ ꯐꯖꯅ ꯀꯥꯈ꯭ꯔꯦ. ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯍꯟꯕ ꯂꯩꯇ ꯑꯗꯨꯃꯛ ꯀꯔꯦꯝꯅꯗꯨꯅ ꯆꯥꯕ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯆꯥꯕ ꯐꯪꯗꯕ ꯃꯉꯣꯟꯗ ꯋꯥꯍꯪꯗꯣ ꯍꯪꯂꯤꯅꯤꯅꯦ. ꯁꯨꯌꯦꯟ ꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯇꯧꯔꯤꯁꯦ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯤꯡꯂꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ. ꯃꯇꯧꯗꯨ ꯆꯤꯡꯁꯥꯡꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯍꯧꯔꯤ. ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤꯗꯨꯒꯤ ꯃꯤꯠꯂꯨ ꯄꯤꯔꯪ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯇꯩꯊꯣꯛꯄ ꯉꯝꯖꯗꯕ, ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕ ꯐꯪꯖꯗꯕ, ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯄ ꯉꯝꯈꯤꯗꯕ ꯃꯌꯥꯝꯁꯤꯅ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯁꯨꯌꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯆꯥꯛꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯍꯦꯂꯦꯅꯥꯅꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯃꯆꯤꯡꯗꯨ ꯑꯃꯨꯛ ꯀꯥꯡꯂꯛꯇꯨꯅ ꯒꯝ ꯒꯝ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯤ. ꯍꯦꯂꯦꯅꯥꯁꯨ ꯆꯤꯡꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ. ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗꯗꯤ ꯃꯤꯅꯣꯛꯇꯨꯅ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ. ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯌꯥꯏꯖꯤꯠ ꯍꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ. ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ. ꯆꯤꯡꯁꯥꯡ ꯍꯦꯂꯦꯅꯥꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤ. ꯆꯤꯡꯂꯩꯗ ꯄꯤꯖꯕ ꯉꯝꯍꯧꯗꯕ ꯃꯈꯥꯗ ꯇꯥꯔꯤꯕ ꯕ꯭ꯔꯦꯗꯁꯤꯡꯁꯦ ꯈꯨꯟꯒꯠꯂꯣ. ꯋꯥꯍꯩꯗꯨꯗ ꯍꯦꯂꯦꯅꯥꯗꯨ ꯉꯛꯂꯞꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯆꯤꯡꯁꯥꯡ ꯃꯣꯡ ꯍꯥꯗꯅ ꯑꯩꯅ ꯑꯃꯨꯛ ꯄꯤꯖꯔꯨꯒꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯗꯤ ꯍꯤꯡ ꯀꯥꯔꯤ. ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯑꯗꯨ ꯉꯥꯏ. ꯁꯧꯔꯞꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯍꯔꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯕ꯭ꯔꯦꯗꯁꯤꯡꯗꯨ ꯈꯨꯟꯒꯠꯂꯒ ꯄꯤꯔꯛꯂꯤ. ꯆꯤꯡꯁꯥꯡꯁꯨ ꯄꯤꯔꯛꯂꯤꯕ ꯕ꯭ꯔꯦꯗꯁꯤꯡꯗꯨ ꯐꯖꯅ ꯂꯧꯁꯤꯜꯂꯝꯃꯤ. ꯍꯦꯂꯦꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯛꯑꯣ ꯄꯤꯖ. ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯤ. ꯆꯤꯡꯁꯥꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕ꯭ꯔꯦꯗ ꯃꯌꯥꯝꯗꯨ ꯋꯥ ꯉꯥꯡꯕꯒꯤ ꯀꯥꯊꯣꯛꯂꯤꯕ ꯍꯦꯂꯦꯅꯥꯒꯤ ꯃꯌꯥꯗꯨꯗ ꯄꯨꯂꯞ ꯅꯝꯁꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯤ. ꯃꯌꯥꯝꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ. ꯁꯨꯔꯕꯂꯥꯗꯤ ꯊꯔꯛꯇ ꯃꯤꯍꯨꯟ ꯍꯨꯟꯈ꯭ꯔꯤ. ꯍꯦꯂꯦꯅꯥꯁꯨ ꯑꯣꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯂꯨꯈꯝꯒꯤ ꯁꯝꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯍꯦꯟꯅ ꯅꯝꯁꯤꯜꯂꯛꯂꯤ. ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ. ꯎꯄꯥꯏ ꯂꯩꯇꯦ. ꯍꯦꯂꯦꯅꯥ ꯑꯣꯊꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯋꯥꯅ ꯌꯣꯠꯁꯤꯜꯂꯝꯃꯤ. ꯆꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯈꯪꯂꯕꯗ ꯆꯤꯡꯁꯥꯡ ꯍꯦꯂꯦꯅꯥꯒꯤ ꯄꯥꯏꯁꯤꯜꯂꯝꯕ ꯃꯁꯝꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤ. ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕꯤ ꯃꯍꯥꯛꯄꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯅꯪ ꯍꯤꯡꯅꯤ ꯀꯩꯗ ꯈꯜꯂꯨꯅꯨ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯆꯤꯡꯁꯥꯡꯗꯨ. ꯃꯌꯥꯝꯁꯨ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗꯅꯤ.
Helena di sawningba kalakpa mayamna masa pumba langoi jankhri. Anjali tapna Pinky gi mana kong mayada jangsanuna chirol tawrakli. Thinai dra hujikida. Adune nupa khudok do ngawre idi. Aidi yuhan masa phau de adre. Aina malkalam sa phawragi. Asi haiduna ani du nokminari. Somda nupa aham duso singsang ne jatkriba maikai duda maya kaduna yinghawri. Yuhan banangakna. Hai, madi chinglei pamla mioire. Malkalamna Thina so chaibiba aduga hautikna amuk pamai maline. Yuhan badi noki tawrduna aina khalleba ngarangi maongduda kainomda leirena adum chignarabani. Phamungde hipminaraga leirambadura. Asi haiduna ani da nokli. Malkalam noklambadu chapliptuna yaijita honsilaga. Kaino nangna kaim haraktrisiba nate ngakpugam ta phawdra. Yaijiti mong hadana. Aidi ngahana khanglabanina ngakpuga phawdri. Asi haramduna maso classroom tamna chatkri. Yaijitki wahaiduda anido ambana amada ngakne yingnaduna leihawri.